अहानबदा अतेन मा पाउखरा प्राइम मिनिस्टर मोदी लेबाक मंगा द सतकदौरी ब्राजील पांथोकदबा ब्रिक्स समिट सरुक यानबा मसुम मलेम की खा थंगबा मरुएब लेबाक कयामुक्त इंडिया की मरी पाथोक साथोनब प्राइम मिनिस्टर नरेंद्र मोदी की लेबाक मांगी खोंसत जुलाई 2 दगी होरगनी जुलाई 9 फाव पांथोकदबा मा की नुमित 9 की ओइबा खोंसत असि मनुंगदा प्राइम मिनिस्टर ब्राजील की मथक्ता गाना ट्रिनिडाद एंड टोबैगो अर्जेंटीना अमसुम नामीबिया सत्कनी हाइना मिनिस्ट्री ऑफ एक्सटर्नल अफेयर्स MEA ने फोंदोरक्री अमरोमदना राजस्थान की एक्सीडेंट मियोई मरीसी राजस्थान की दौसा डिस्ट्रिक्ट कार अमग ट्रक अमग थोमजिनाबदा नुपी अहुम यावना मियोई मरी सिखरेना पुलिस फोंदोक्री पुलिस ऑफिसर अमना फोंदोकपगी मतुंग इनदी हाइरिबा थौदोदु नान नुमिदांग अथेंगबदा दौसा टाउन मनाक्ता हाईवे अमना थोकिबनी ट्रक अदु खंगौदना खमलपदगी कार अदुदा थोमजिनमनी हाइना फोंदोक्लदुन मानाखी थौदोदुना नुपी अहुम यावना कार अदुदा तोंगलकप मियोई मरी मुखदक सिखिबनी हाइरि अमरमदना ngasi BJP की MLA सिंग अपुन मिफम फंगदरी मणिपुर से फेब्रुआरी 13 की लेरकलिबा प्रेसिडेंट रूल की लेंगा की महत्ता पॉपुलर गवर्नमेंट अथुब मतम सेमनबगी मतंगदा ngasi नोंथुल BJP MLA सिंग की मिफम अमा इम्फाल की कैसामपाट नित्यापाट सुथेक्तलिबा BJP की मणिपुर प्रदेश की थंबाल संगलिंदा फंगदरी BJP मणिपुर प्रदेश की प्रेसिडेंट एसरदाना ngarang नोटिस अमा थोक्तुना ngasi jun tang kun ma pangin thul pu manga thambal sangne na pang thokadori ba mi pham du susoi soidana BJP ki MLA sing laktuna saru yana ba khangkhri Kuki nataba Atei phurup kidingmak ki BJP ki MLA sing ma sama sada heng thul pu manga da thambal sangne na pang thokadori ba BJP MLA sing mi pham sida laktuna saru yarana ba i sirol amama BJP Manipur Pradesh ki president adhikari mim sardana piduna khangkhri ngasi ki mi pham sida BJP ki MLA sing ayamana saru yara ba yai haina thajanari Nambolesi की MLA थनाउजम बसंत कुमार हाउस दिल्ली लेरीबना नुथिन की मिफम सरुक यागद्र नत्रगन यारोद्रा हाइबगी खंगमंगमद्री अमदी BJP की MLA अयामदी हाउस इम्फाल लेंगदुना हयेंगी हाइबदी ngasi पार्टी प्रेसिडेंट कौरिब मिफम अदुर सरुक यारब यहरी On Kokon 2025 हौदोख्री मपान सत्रबसु लमदम सिद सिल इसंग संगंदना कैंसर लेंग यारे डॉक्टर डबली Society of Medical Oncologists of India na NEI HTM amasung We Care Foundation kusamnaduna India da leiriba oncologist sing yoiba numit ni chathagadaba conference Oncocon 2025 ngarang singmairong da leiba class grande da hotokri thawramaduga mari lendana Society of Medical Oncologists of India की patron su oiriba Babina Group of Companies की chairman amasum MD Dr. Thangzam W na paumising da hai cancer haiba laina asti layeng bada matam sang na sang balaina makalamani layeng bada matam sang na sang ba sin maram oiraga layeng bada su sel ka hena sang bada miyam awaba mi unai Manipur gi miyam na mapana maru in Delhi amas Mumbai na sing bada satuna cancer layeng bada aduki matik sel sali sangli Miyam na thing na ba awaba madi khudong sa da ba si khara makai ko na ba panamda Babina Specialty Hospital Americans Oncologist Institute Imphal na cancer gi mapung phawa treatment namdam asida phangan ba hokibane hospital asina mapalam da phangli ba khudong sa ba aduga manana mamal hantharaga phangan badana tana lainga ki health card singsu sijina ba yabi khudong sa ba phangali hari pamising una ba du da saruk yara duna Oncocon 2025 की organizing chairman Dr. Thaudem Thomsan hai Americans Oncology Institute Imphal the cancer treatment की award pa mataliti bone marrow transplant phabu tawngamli Manipur की mapan da lib apapa cancer hospital singa yengna bad Imphal la lib hospital sisu thoidona award pa madi swathaba leiti ha ba loina hospital sina paikhalak liba sakot thang singi matang su wapum kya media thamki Conference haudopa du saru gyakhiba Manipur University ki Vice Chancellor Professor N. Lokendrana Babina Specialty Hospital Americans Oncology Institute Imphal yauna oncology singamadi polity mayor na lamdam si social yamna sanghandana cancer mapung phaba treatment pina blokholiba thabak thoram singda thagat pongdoki loina ngasi pangthuk liba conference asina cancer treatment tawbada hena kumang section bangamlaga naki Conference asi pangthokpagi maruoiba panamdi leiba asida lariba oncologist medical professional research amasung mahiroi sing oncology cancer layenggi matang amasung bone marrow transplant gi anova development amani challenging gi matangda khana nainabani hari amaromdana laikhidraba ayekpa wangpa gi mita maikum hangdokre miyam gi mihut sing mamaliba ki damak phongna lepang matam oiri ningthemsa sanayema
Lona Tingraba Laholup United National Liberation Front UNLF ki Lanmi Sanglup Manipur People's Army MPA ki Chief of Army ki Thawai Purambadanatana Laholup Basigi by Chairman Pawbo Eramba Ayekpam Wangpa Allies Tona Laikidavigi Nipalak Subaning Sing Taurangaluina Lusing Basigi Mitam Ama Ngarang Langol Lipa Ima Tonga Lairembigi Masaikol da Makom Hangtokre ngana ising manungda wa ngang mangamdabagum miyamgi mihutsinsu hainingba phongdokningba kaya phongdokpa ngamlamdabi hai aduma pu pal adu namkhaiduna mamali baki namak phongna lepa matam oiri haina UNLF ki hanagi chairman ningthemsa sanayamana phongdokri ayepam wangpa memorial trust na sinduna ngarang ayupang tokiba thora madura laikidraba ayepam wangpa gi mitam madu UNLF ki hanagi chairman ningthemsa sanayamana hangdoktuna miyam luksnaki loinana maki maphamda haikaleka tamdun ikai khumna busukhi thora madura UNLF ki hanagi chairman ningthemsa sanayama pambaina lusingba UNLF ki general secretary CS Thanil pambaina lusingba UNLF ki chief of army staff KS Khomba ayepam wangpa Memorial Trust ki advisor Ayekpam Anandi Amadi Trust asigi chairman White Navasandrana president member oina saruyaki Thawra maduga madi ledana ningthem sanayaiman hai peningai amadi pukning laita ningai oidraba Manipur gi phibam asida miyam gi mihutsinga miyam bulusingduna afaba asuma maikeida sangsin minana oiri phibam asida miyam gi mihut oiri bisingna phongna sungthoroktuna miyam gi damak lepa matam oiri Magna hai lamdam masigi oiriba phibam peningai oidi asiguma phibam asida mitai phurup masil gi marakta umkhanaba thoktuna lengjel manaba madi apunba pangal sagatpa ngamdaba lebak thibani tungi mirol gi yenglaga apunba pangal ama sagatuna asetpa phirep ama lominaba mathoktai mitai khak natana lamdam masigi yellow phurup khudingmaksu amaga tangnam tana minaduru hingminaba sangi masingamdrabadi punna lupminaba natana Atei leiroi khwaidigi maru oiribadi lamdam masida khunda minariba phurup cha khudimangna nungsi chanana amana amagi mapal tangduna hingba asini maram maduna aikhoi masil lingjel manana amana amagi mapal tangnana hingminaba natana atoppa lambi leiroi ngasidi haukibasing kauthongna duna apanu wakhal ama thauna lingjel sagatpa matam oire haikinasu pausna makhatari Laikidraba ayepam wangpa ki matangda palladuna sanayemana makhataraduna wangpa si mama lebak ningba thaksi kakshi naiba lisa sajat chumba amadi mating leiba singba mani magna laikidaba si khunai sigi sauna mangjaba mani asigumba phidam ningai oiba misaksing asi khunai sida sauna mathoktai ngasiga haurakliba mirol na mahaki wakhalon tung induna khunai si manglomna purakna bohona bagaloinana mathauna leiba na ha kya tholoktuna khunai si asumba maikeida pubo oirasanwaiki Panmayabadi laikidraba ayekpam wangpa kumja Englishinga magasamapan ga humtraga mangagi angan basaruktage UNLF yarokibani mana kumja Englishinga magasamapan ga maudraga taretagi Englishinga niga taraga mari phawba MPA gi chief of army staff ki thawai puramlaba matung kumja Englishinga niga taraga mari tagi kumja Englishinga niga taraga taret phawba UNLF ki vice chairman oiramkibani ma kumja Englishinga niga taraga taret ki ngasigi numit June 19 da laikidabani Makasa tharak poina panam pausek editorial mayam da thamjari sagi wakhal thadugansi mi phatabigi hidak laiti haibadumak ngasingasim Manipur Kuki singna tawthorakpa thabak thawung singna mek singna taktuna khangna duna lari makhoi Miyoi bu khunai da mi oina poklabasu Miyoi ba mana khangadaba madi sengadaba puksel yaudabigi mawong lairi haibasi sunga sigi Manipur yellow phurup oiriba sing mi amari tami singna khangnari basi bakoina tawthorakpa thabak thawung singna khangalakpani Amaramna Kuki singasi Manipur da mita yellow misingna hongjai natragana hongsai haina ahanmada khangnara madi ngasidi Kuki jau haina makhoi yoiba apunba phurup oina thonduna khangnarakpa simakna ngasidi Manipur khongjai hongsai asi Kuki oina khangnarakli nakal amaramdana Manipur Kuki singdagi hen hana khundarakpa phurup sing maru oina thadau singna makhoi bu Kuki haina lana nauna lak kisingna makhoi gi kanglupta namduna punnaba lalong silakpa singi mayokta makhal makha kya gi siesang iduna Manipur gi mari lena bolosing singda madi India lengak tu wakat kya mu thangat khibagi pausing kaya amuk tanakiba leikraba singi manungda Manipur Kuki singasi Manipur gi schedule tribe ki list gi laukhokinaba India lengak tu khangan khiba sisu amani habi he Thadau haiba phurubasina Kuki singi langna thudana bagi thaurang pakhalak liba sigi asubu marum khargi manungna Kuki singasi nauna state asida sanglakpa phurup khanglu oirabsu thadau phurup ki nat amadi fize saksa kaya amuk
Kuki singna khallaga makhoigi oinaba hotnarakpadigi oiba yai khali nakal amaromdana state asida yellow mi singni tami singi lamda ngahak leitana aranba thong sathaduna khanaba hoba amadi lana lam khopsinduna aranba thong sathabadana tana aranba puwari isinduna manipur asi makhoi khaktigi oiba yanaba natragana tonganba makhoi oiba lengak natragana tonganba territory ama state asidagi namduna setoktuna launaba lalong sathaba leptana satharakpa asidagi manipur gi singamadi tamda leiriba yellow phurup singna makhoi asi mi oirabasu mi gi wakhal siendaba asumba masakhangdaba phurup kanglup oina khangnarakpagi chang nomi hengalakpakum tori haukiba khumja english singaniga kunga humdagi me ahumdagi mitei singna satharakpa theorist ki thawong aduna maram oiraga mara laitaba pigliba angang yauna mitei miyoi kya mo hatokpi khibadana tana yellow mi singmi phuruki khul lamgi sarukta yum sabagi thabak tawringai phubu seibu torpagi wathok kaya amuk thokraba matungda handakta haukiba jungi sasat kunga tarukta mongkot sepu khulda kokimiyamna mob attack tawduna driver amari passenger nupi ama asopa nangan khebigi thawdok thokibigi matungna penadraba tangkol yellow misingna akan bo wafam sing thamduna thawdu odru siena lamen tuyen koki sing pungkun gi marigi matam thaduna matam asi phawgi manungda puthoktrabadi urkhul da koki sing sanghaloi habigi wafam kya mu thamnakli asigumlaba koki haiba phurup kangluki thawong kaya sing asina maram oiraga makhoi asi mi phatabagi hidak leiti habaduma oiraba miyoiba phurup oire habi aduba asuk yamna aranma tawba lamen koki sing asibunga siki india lenga na kayam kuina kankratuna yoktuna thamgadori habigi wang kayam state asigi yellow phurup singmi tami singna maki kyadigi leptana india lengakta hangnarakpa leptri maramaduna ngakpi pam thoktraba phurup kanglup ama oiriba ngasi state asida leiriba koki singi aranba lamen tu henbagi thawong asi makhatana lamdam asida tawandana india lengakna poram yatpa ko loina manipur tangdu leitana ing tapna leiba lamdam am oinaba akanaba thawrang amigi makhada koki singbu miyoibigi wakhal sienanaba sagi wakhal thadok hananaba india lengakna henba miyeng sanghaningi haba thamja